Paksade impum uibamak uibapau khara update taujari. Sem Minister na henglep ta project sing urepuyung tamgre kharana sangagre. Henglep ki loikai area da pofi tharam labadi sifa na daba CM na kangangre. Sosanpur district ki henglep subdivision ki manung chan laiba loikai village ki area da sigmai kokthok liba do pofi thava arba yang sinanaba. Sem Minister N Birena SP da kangan ki baga loidana tharam labadi village sibado fagan na ba yathang pigre. District की हैंगलेप तल उपा क्रो 75.94 संघ किलोमीटर कुंट्रागा निथु इसांग बा हैंगलेप थैंक यू टी5 मुक लंबी सेम भाव धोपा सोंगफी बैलेंस तल उपा क्रो 418 संघ सागत कदा बा एम्यूजमेंट कम चिल्ड्रन पार्क की उरे प्रयोग तंबा अमसुंग उपा क्रो 7.4 ओम संघ सागत बा एजुकेशन अमसुंग मेडिकल स्टाफ सिंह की ट्रांसिट एकोमोडेशन अमसुंग नौना साबा हैंगलेप हाई स्कूल की क्लासरूम तारुक संघा पगे थोरमदा सब मिनिस्टर ना ओवाफम बसी फोंदोकी बने Tharomadura Sim Minister Nongthoma Berena Hai Loikai Village ke area the Pofi Tharipa atu Yantanana SP da Khangan Baga Loidana. KNF ki Kambuda su Madukumba Tapak Sing Chatapat Ting Naba Khangan Baga Loidana Pofi Thambagi Tabak Chatarabade. Village Sifado Fagan Haba Khangan Kre Amaronda Tanglep Subdivision ki Marungchan Bapi Sajol Palace to Umangwaman Kolto Pagimahota. Ningtina Among Yokalam Bagi Damak District Administration Namana Fina Bapauta Fike. Sem Minister na makata na high fake kraba manifu asida aikhoi masel gi marakta singtam khaidok tuna maga unava yada bagum na tohon basi nongai taba fawe manifu lenga na go to hills asi kumjali singani taraga tarete gi hautuna sathaduna lakpani lamda masigi miyam na su lambi sembagi taba kastama fung fana mateng pangbiduna compensation ki senpam asi lawvi dana amasung tabak subada ay pan bebi drabadi soidana ngasi dagi suba hauriba lambi asi semba loigani haike Isu masa masu karada ikoi masel makna baki matam nadre penda bo of umlai basu mado ban blocket to baki wakal thadol ka punna famina ga wakal pautu na bagi matam moire mafalam gi foreigner kya marifor gi fazaba yang hing badagi namda masda lagli makoi na lako matam da isu masa karada lambi thingba tayar photo laga mai thaduna irang to pudu ukraba di matung da lagning loy asigumbu uhan ba asi laibak thibani fifa masna ikoi manglom da sangsin boy tholoi aige Sosanpur district amusement park ama sagana da balam thirakpa si sahi amarom hele amara sage tawi hekti yele mafam amada sage tawi hekti yele laibak fabadagi songpi village ta sana thap mafam phangpa si yamna nuai bu phawe pagas da mioi tarit sana ba yaba football tough ground ama swimming pool da simba kya yauri bane laigana Sosanpur ki marui ba asi khangna medical college ama lingna da bathabo pai khalabaso medical college ki man building asi sana da lambi do sangba yagani yaroi haina yen pakangbu ama thorang le lambi sangba yadrabadi building karamna sagani sauko thawang ki tabak tausi arabasu yetpa taudre taude haiduna saiba asi mioi bagi thawang nate laihak sumyam ki thabak sing asi tauna da bahona bada awa mayu nari bane pi sejol ki lamda umang marang kaina semgat laga lairamba si ubada dongai ba fawi masigi dabak district administration mana pina da bakhan kaya Masih kita mata district administration da mana fina da bakangan kre amarom da loikai village ki area asi pofi thare pamafam adu da sangsil laga yang sinna ba SB da subminister na kangan ki karigom madu tahun da ba haibada ya da badi village se badu faraga pur na ba akan bawa fam kangan ki Sosanpur ki hakul kliban harul ke yang na mayai ka vasinjak na mangal ba ki abdo yam khanta ba mata moire lambi da phone truck ablak wasi apa ba khudam na te Asagumba na hake asi ponsi kanana baki dama warwan drugs asi lengan da sangsi lakpani aike ngasi dagi hukduna tabak suba auri balampi asi kumzali singani kulumdoi gi aroi basaruk da pina da ba target da kingan kana loisina da bahona gane hanglef headquarter da Eclavia Modern Residential School saragani health center upgrade dauragani sakut taw angki tabak da land compensation tanba asida thengthan loisi state ki sel laitapna sing da lambi sem da land compensation da sel sauna chatpana atai thawang sing da thin thale laigana leiriba asi miyam gi yaifa thawang ki damak tani miyoiwa amagi ming da piba corner atopana laisilamba da gi kanglon kayana laisilamba miyoi kanglon kan laisilamba miyoi sama kani furo thengnare quarter sing adu da lairamba miyoi sing adu cancel dawgre ngasi ke thorong da works minister Govindas Konthawjam TAN Hills minister Latwa Hawkip Hangle Fesigi Emlet Lezama Hawkip Hill Ears Committee ki chairman Divu Gangmai Commissioner Works T Ranjit Singh Works Department ki civil engineer ke S Temba Susaruga ke Makatarakwa atopa pauda Popular Front of India amasung mahakasaminaba lupnifan thingsen kre
Manipur jauna India ke state kia da masa lotion sing ang doktor na salai riba Popular Front of India PFI amasung masige satmin na riba lup nifan lona yade ana sandran government na lao thokre. India government ki Ministry of Home Affairs na ngasi ayo akan bada order ama thok na PFI yauna organization mafanasi lona yadaba tabak tharum tawi haraduna sahi manga lup sing asi ating bathang kre. Ating bathang kre lup sing adudi Rehab India Foundation RIF, Camps Front of India CFI, All India Imams Council AIIC, National Confederation of Human Rights Organization NCISRO, National Women's Front NWF, Junior Front JF, All India Foundation ERF, amasung Rehab Foundation RF ni hari. Ading basi ki matang Ministry of Home Affairs ki mai dagi gazette notification amasung hokre. Organization sing asigi mathakta haukiban medkhani asida lebak sin bathungna re chathage anirak suba tangkak kiwe nagarak state tareta hangba PFI ke office sing da chathagi baret adu da miwi chani humbudra phagat ke ministry ki zero lodun hai PFI abadi mahakas minari pa organization sing asi lebak asige afan bagi saktam kai bi yaba kangluk puro ke barakta ungkan abathogan ba yaba lebak asigi ngak sin ki thoranga mari leina bada akai ba pihalak pa yaba maso Lalau yokat pagi tabak thorum de siena badagi Unlawful Activities Prevention Act UAPA ke section 3 clause 1 ki makha dathing batham ke bane PFI asi leba kasida thoki bak criminal amadi terror ki case ki amarum da siena bagi khodam pange loina na leba kasi ki constitution bosu thawai daba amati mapa leba sing matik mai leba lalau lu khara dagi santak musuk wakal ki tengbang sing phang bagi khodam ki amarum thengnare masida sunatana India ki PFI ki thawmi sing asi mapa leba sing da chalaga yekhai tingkai bagi thawdok Kamarum taso akti na desi naki ba laikre. MISA gi hanba notification asin hai PFI ki founder member sing asi Students Islamic Movement of India simi ki losing basing ni harba miwi sing asi Bangladesh ki lalaup am oriwa Samud ul Mujahidin ke mari lain rami hai bakang bagam krabane. Masih dan sunatan PFI asi Islamic State of Iraq and Syria ISIS kaso mari lain ram bagi tangka karakter tiang nagrabane. PFI amati mahakas menari belup sing asana lebak kasda akan naba furukang lup amagi miwi sing belana lamsing na naba huana tunda lakli bane mahakas menari ba Rehab India Foundation harba lupa si PFI ke kutang dagi sel kongat tunda lakhe lonara ati eto belup sing asisu PFI da affiliate tahun tunda tongan ba matau amam pi tunda tham lakhe bane hai belup sing asina lebak kasda lai ba mairoi naha nufi imam lawyer amadi tola tarba sing batasin khomchi tunda ma khoige member jam khat tunda mapanggal kangkhat na naba huana tunda lakhe bane PFI asi anadi socio-economic, educational, amadi political organization on biyam da wantuna salai rame. Ado panung dadi lepa kasi ki constitution butawai usitana logi wamada tabak thorong kya marum chathana ba sem sadon lai riban lupa mane. MISA ki zero adun makhatana hai mamang da so PFI ki thawmi sina college oja amagi makong bakot. Kakta ki bagi wathok laikre masida sunatana miyam tin ba mafum sin da bomb plant tokna da bahora ramba dage. Phagat ki basu laikra bane. PFI ki thawmi sing asi laiba kasi thok pa bihak mi fun thoram sing data dana chena dun lakle mamang da so IS ka loktung na ba PFI ki thawmi sing state abadi Central Security Force na phagat ki ba lai khrabani havan sing ba wa fum ka so notification adu da palle ningsing ba abadi Manipur gi oina so lilong da hangli fa PFI ki office adu da handak NIA ki portions rate sa thaki ba lai khrabani masida sunata na mai infal da PFI Manipur State Branch ki president amaso lilong da leiba secretary ki mayum da so nabit adu mag rate sa thaki bane BJYM की प्रेसिडेंट बारिश हाथ कनी हर वमियो अम फारुरे सदर हिलदा लेबा BJP की ऑफिस मई था कनी हाइफत नतना मेंबर सिंह अमदी BJYM की प्रेसिडेंट बारिश शर्मा हाथ कनी हाइबो वाफम सोशल मीडिया दा थागलोबा मियो हेमलम पेन पुलिस ना फारुरे पुलिस की पाउना हाइ फारुरबा मियो अदुदी लंगोल कैंप पैलेस जोन 2 दा लेबा खाइखो कम केप कैन एलाइज कंपोइने मांगना मोबाइल नंबर 9862152225 मांगना मोबाइल नंबर 9862152457 अस्टगी सदर हिलदा लेबा BJP के ऑफिस मई थाबदा नतना मेंबर सिंह बदी BJYM की प्रेसिडेंट बारिश शर्मा यौना पुनमक हाथ कनी आइन मैसेज अमा NGV न्यूज आइब WhatsApp ग्रुप मदा होगिबा था असगी कुंतरुक थागलखे मानो थागलक मैसेज अदुदा पल्लिबा वहै सिंह अदुना NGV न्यूज ग्रुप के मेंबर सिंह अबदी सदर हिलदा लेबा BJP के मेंबर सिंह मरकता नोवाइनदबा अमदी क्राइम थोलक याय हाइदुना BJYM की जनरल सेक्रेटरी ना कंप्लेन अमा तौरपदगी लंफेन पुलिस ना मयुमदगी करंग नोथिल पुंग 1 मिनट 10 रोम ताबदा फाबने मिहोयदे इम्फाल वेस्ट की एक्जिक्यूटिव मजिस्ट्रेट की ममांग दा पथोकलबा मतुंग माकी थौंग अदो अमुकन तौरबदी जेल दा थमगनी हाइना वार्निंग पिरगा थादोखरे हाइरे मिहोय अनि मि हातपगी मरा लैरे
Kumza lising ani teruk tetu kiba mihat bagi tahu ama gemari inana sasan judge Bisnupurna mioi ani RPC ke section 302 ki makata mara laire ana ngasi lak thokre. Koda mara laire hadula lak thokra ba mioi ani adude Bisnupur district ki thanga karang singjeng dage. Ningthaujam Kumar sahi humfu ka tarit amadi lekai asimak dage ningthaujam yaima sahi yangai ka taruk ne. Tahu to wasi kumza lising ani taruk ki jun kun ga taruk ta karang kuman pokpa lai bong da pang thokpa lai harau bagi tharom biek lekai da thoke bane. Tahu to gadu da leki trapa mioi adu Remski State Forensic Medicine da kumza lising ani taruki jun kun gatari da postmortem pangtuk to naimong manung da asiba aksang kosin age. Misi asi ki matang ta siya nagi harba miyoy ani ado polis na lising ani taruki Julai amada fagat na polis remand lau tharaga. Tizin humzit bagi tabak sing sa tharaki bani airi polis na ningthaw jam yay mapo uhang pohong sa thagi ba matam da thawdok asda yauri ba. Ningthaw jam Kumar amadi mahaka funa lai araw fom asi ki manak talay ba bandar amada yu thak minake. Mata-mata da victim oir ba waheng bam laksa sa ikon trama nga asi isang lakto na mahak kautorake. Loy na kat asay na bagi tawtok sing thoke victim laks na kanari ngay ito da siyan ki badagi ning tawjang Kumar amade. Maga tanar ka laksa ki magak samda thang na liyan do na hat ke bani. Faris ki may kidagi tawtok ato da siyan na ki batang ato so pagat kaya hayre. Tung danakan na ni magi wafom sing ko na taraga miyo ani asibo may hat bagi mara layre ay na law thoke. Miyo ani asigi sante supi na dapat hapapay kale amade miyo ani asi Bisnupur ge. SB ki mai kedagi police team amana fituna Maripur jail sanjiwa forba score to na thiluna basu khangan ke case asida state ki mai kedagi assistant public prosecutor L Deni na oike Kangpot Khulen primary school mai sangla okola masa khangaudre Kamjong district headquarter dagi kilometer kuntraga mapalom salaga indo mai marnam khai telaiba Kangpot Khulen primary school mai sangla okola khangdopang amdaba ki mongta yamna phibam chada leramba thengnare Kulasi impal dagi kilometer samaga marfurom chalaga singi manung hanjinba mafumda leibu oijarbasu maya erop chawba khula mane Kulasi da jumthong sama kun gani thoi rom leitona miyo jambi yankai hana khundare Kulasi da mahi tambam sang sing ningthina leitaba maram da angang sing tangai fadana Kamjong district headquarter ukrul town sing ba mafum sing da chatuna mahi masin tamnari Kulasi gi amata ngarba government primary school asi langang na seven sajbi da badagi phibam kahana soksin lehure Laga ke school sing pagadan da afafa mahiroi kya futhok na state hang kanna hona raba su sing ki manung anjin ba mafam sing asida de madogi mami amata ta da bagi phibam da leire pausi asigi paumina khul asida hatena na chatuna yengsilu bada school asigi infrastructure solai leita ba ka pangka koiram le ida kupa madi wasena khaba sang amada mahiroi umporom laik tam na leure kulasigi village authority ki maike dagi school asipo sensen pina ba mari leire ba authority da kara kan wa kala bajo Ajuk foba tabak amata paket pidri ana fong torakli school asida hauji lengha ki oza taruk posting ta do laire adu oza singi quarters su ani khak tabak laiba maram na oza om de khul asida lake te haire hiramasi ki matanda khul asigi ning thau Joshua situng na pause asi akhan na una bada hai khul asi singi manong hanjin ba mafam da laiba maram na awara fana pek thalle lengha ki scheme ayam basu fangde marak marak ta siang yan bati lage electricity ki ona su khul asida tha amada sayul ani rom da gi hena mai fangde Masih nongju thagi matam didi tha kaya mai lakta basu yawi afa bathak na ba ising chu phangda badagi khunja sin sel khaisin raga tulu lairaga lok tagi sing khatula sin nare adoba mai lakta ba matam didi takai fadana lok ta kom laga ising so laga sin nai kulasigi oina primary health center amala iriba asisu maming tagi oina lairi marmasina ana ayak yaw ko matam da Kamjong district hostel fauduna puduna hostel fawu puduna layang nari masigi matak ta khwaidigi maru eba khul asigi amada ngairaba primary school asi yamna fibam sada lairiba sene Class 1 for what level school asida mahiroi forum tamle langan school asigi classroom amam tamak sabire langan school asigi classroom amatamak sabiri aduna mahiroi sing asina tongan ba class ki mahi tambi na ba classroom lai tabana khunja sing na sel khain raga una saba amadi ina ko pokwa sena phalang khawa ka sing da school asi salai re school sing asige photo kaptana mari lena ba department sing da siamgat pina ba sahi awong ke babang dagi kyara kana tha duna tlakla ba so ngasi popo department sel laite aduna biang sang pira pa laidre Mamang de school asigi oza mari khak tamak leirami adabu handak headmaster amma amati oza amma thabira padagi punna oza taruk leire adabu oza singi quarter matik sana leita pa maram na khul asida oza tabak leire maramas na khul gina deklaga oza oina takpi tambi bagi thabak sadare manai khul asigi khoja sing asi laumina am oiba maram na senthok lambi engthin leijida bangak to oire maramas na makoi masa masu sing atopa mafam tamai tamanna ba khona pada kham thena awa pamayunare Marmasina lenga na miyang sangpi tuna ato umatam de school asik waliba infrastructure sing siam kadhan ningi loina na high school pawba ki thakta laiba mahisang amalengkat pituna khunja sing yai phana thaba hon han ningi haike singi manung hanjin ba mafum da leiriba Kangpot Khulen hariba khul asigi khunja sing asi marwaina yongchak lafoi komla awa thabini sing ba thabana khwaidagi maru eba santok lambi waire
खुला सिदा गवर्नमेंट की थबक तौब मियोय होम खक्तमक लेरे स्टेट असिदा फालिबा बीजेपी न लुसिंगबा लेंगाक असना चिंगतम थोंग मानदा चपखनना बहोनारी हाइना क्यारक हना लाउथोखेब लेरबसो सिंगे बनु हंजिनबा मफमसिंग असिदा मियोय बना हिंगबदा चंगतबा याद्रबा अना लायेक मई मसिन मई इसिंग चिंगबा असि फावा निंथिना फंगबा ngamdre लोइदर लब्बी थोंगी ओनसु यामना फिबम चादा लेहौरी असिगुंबा फिबम असिदा तुमक लेसांग सिन हिंगदुना लाक्लवा मरमदा लेगाक अमा लेरी हाइबा फावा खुंजा सिंगदा निंगसिंगदबगी मोंगदा लेहौबा थेंगनरे मरमसना थो मानना चौकट मिननबा तंगदु लेताबा फुरुप कांगलोप सिंगी मरकता खियनबा लेतना नुक्सी चानाबा लमदम अमा ओहेननबगी दमक लेंगागसना सिंगी मनों हंजिनबा मफमसिंग असिदा सुचाको थौरांगी थबक सिंग हेना थवाई यावना पाइकटपेबगी तंगाई फदबा यामना चाउना लेरे Pasai number after lakani fine ten kani state asida lady basana thakna dabagi lalu etik tawasing na makhoi makhagi cash receipt invoice cash memo ballasing basing da safasai license na tragana registration number ge digit taraga mari ado songso jodana apka dabani haibalanga ki order amagi batungena food safety administration thawal kaksing gi manung dalai food business operator singna order adu ngakna sat kadabani hari order adu ngakna thabak torma food business operator singi matakta food safety and standard act 26 rules and regulation 2011 ki makhada lufa lakani fawa penalty when kongut kani ana designated officer for safety administration thawal kaksing oibu wai satijet na thokpa chero lamada khangalakle PMGKAY ki free ration scheme tha hom sang dokre sahi se ki December forward the Pradhan Mantri Garib Kalyan Anna Yojana PMGKAY ki makhada free ration scheme ki karaba sing sang to anduna piragani ani Union Minister Information and Broadcasting nangasi lak thokre Panbayabadi PMGKAY ki makhada jumthum khuding de leiba lairaba miyo amamda tha amada seng kilogram manga pirakhibani none thabak phasana sudana lufa lakh humdra kai thokre hauki basahi ani tha tara manga dagi apunba project ko lufa crore manga lakama lising manga saum kunthra ka tare chakna none district ki marung chanpa none subdivision ki none da paikelepa Industry and Training Institute ITI Mong Maril Naina Quality Laina Tabak Fasana Sudana Lupa Lak Humputra ki senpam kai dokre Thawangasi yapangam loi anangasi ITI Sariba Lamasigi Mapuso Riba Luangmai Simput Uwang Land Ownership All for Association Law ke Chairman Gaidung Kang Mahina Mari Laina Basingki Poning Singsilagle Gaidung Kang Mahina Sai Tawduna Thadoro Pasirol Asin Makatana Hai ITI Noni Asi Noni District Riva Naharul sing jauh na Manipur amasang lepa kasigi Naharul kia masaga chana ba training kia pina na ba fandam da hauki pe English sing ani kun gamatoi ki July amadaki Manipur Tribal Development Corporation MTDC ki Special Class Conductor W Ratan Kumana thabak sobhau ke adoba ITI none ki fibam asilufa lak humbutra kai thokiwa nataranga sisu thoina ahongba leite makatarukwa atopa pauda Iran da nupi sina khongsang andok trapadi makhoi ki chat mangan gani aina ki haningre Iran da hijab ningthin upte abagi wato kamari lenana morality police na fa ke banupi amasi khraba matung tarapuda protest obagi khongjang sangsela ke banupi jingbo makoi da sangsele ba khongjang asi andok da taraga di zat mangalagani anaki halle an official report amagi matung ina phongdokle protest obagi khongjang atu da saruk yakibi masagi sahi yankhai ge mathoi churabi mariam ko binupi amana phongdokhibada police na mahakbo faraga le mai da namsile masigi manung da police officer amana mahake khongu ki butna nelaga pukta kauki adoga makut funsilaba matung da ben da haptana foke Panbaja abadi September ki tang taraga tarukta Mahasa Amerika ofi masagi chahi kungani thoi surabi nafi ama hijab ningthi jana upte abage watho kamari lenana morality police na fagar khraba matungda sigi badagi lebak sin batungda forest topic ki khongjang changsila ki bane police na di Mahasa Ameni harbe masagi chahi kungani thoi surabi nafi ado faraba matungda heart attack tawada ki laiki dabani haire ado mahaki ibung manung ki warol matungena police officers na makok tali sai kumba amana kanba amade Gadi na makota tengsin bada gadi na makota tengsin bada ki lai kita bani hari Mahasa Amini lai kita pamutung da protest awai ki khongjang asi parks na changsila ke hijab ki lo asi thamdana ba dabi tawra dan protest awai ki khongjang la ke bane Iran ki leader amadi clerical establishment punama ki mawuk talaiwa sin batung da protest awai ki khongjang asi changsila ke Iran ki leader amadi clerical establishment punama ki mawuk ta laibak sin batung da protest awai ki khongjang asi changsila ke Iranian security force na so social media da protesters sing power ki video sing clip na thatoragle Mariam ko win fi asna hai ki bada video atu ulipa sakdam atu da ki hiana sathi ba mong tha police na forest da ki khongjang changsile ba myo sing atu ot nai bi ba ki thawang sing chathai internet ki athing ba thamjan ki ba tara ba social media da protesters sing phangna na ba ki video di atu mak clip na thagan rakle Iran ki military commander amana makhoi ki lamne sing atu da protesters sing atu bo tamti na tawna da order to ba tai Napi police officer sing chu yam da tamthe makoi na protester napi sing
Israel gi spy amade prostitute haibna first of wai wata sinaduna sai thangba thawong sing phawba chathai karigamba makhoi sangthila bakhong sangasi andok taba taragadi isat makan gani habagu wafam sinaduna agi dojung pibagi thawong sing phawba chathai Nagalam romda makokum daba video sandola kiwa matong Iran nufi kaptuna harkre report Makokum David naha ori bi Iran nufi amana mahaki sambadu tungda puladuna Flores amagi mayai da thona fana sangla kibagi video vaksana sindora kiwa Sandora kiba matung Nagis Nazafi Kofi adu laibakas da kaptuna harkre ena report kaya na fangdokre report singa duki matungi na mahakpo mabuk mangag matabak amasung makuda kapke misimin athok laba protester sing Iran da sayul amhena satharagle Ain gi matungi na nupi sina soitan makoku kadaba hijab mong sumna sinna dana bagi Sina daba kita mak phaki ba masagi sei kun gani thoi surabe masa amini police custody de seke ba matung tagi iranga to haura kibane masa amini har ki ba du ki mayuk da sathari ba protesta yauna ba thorang to ki bi masagi sahi nupi masa ase nongmai baru taruk na har kre haina ali neza coffee amna Twitter da September kun manga thai ke masa amini seke ba du ki matang da London da su seul loiba na meta biu chakya protest ke September taraga tarukta amini police custody da sike bani Iran da lising amaga sampan umbutra mapan gi Islamic Revolution adugi matung da lepa ka sike lona novisin hijab soidran bak set pagi mathau ta halle adaba policy adu ayamada yana de madugi rulla du lising amaga sampan marfuga mathoi da thabak do ontok lam kiba thabak do ontok lakiba matam da maduna miyam gi parks and demonstrations ning awan ki amasong matam adu da gi hauna hujuk fawa madugi ihu adu matek makai makasa tharake Odisha da government hostel lagi angang uran bagi da matai manau fagre Odisha gi katakta government gi ACP Medical College and Hospital gi ICU dagi nauna pokpa angang ama huran kre amasong huran ba adupa angang wana bagi thaudok amani aina ba hona bagi damak Police na matai manau ama fakre ena ngasi officers sina fangdokre ningthoga bagi numidang waram ta thaudok adu thoki bani amasong ngarang matai manau adu faki bani ana kadak Deputy Commissioner of Police Prinak Misran haike Nabi du ngarang hostel adu da laki amasong bhag angang no pamasa ama foki ana fangdoke Ada bading tau kapan mitam hak disas tau kibagi matong yumda thung kibatam hak na nabi basa angang ama prak patheng na kibagi matong mahak wo pha kibani mage wo phum adu praman pina da hostel adu ki disas certificate amasung mahak na photo ke ada disas certificate adu samson sajen ba ama oram ki amasung hostel CCTV footage da nabi aduna angang adu pura duna ICU da ki tholak kiba amasung corridor da kumtha kiba adu oki ana Mr. Misra amasung hostel official aduna hai ke Nafiatuna ICU aduda maki nauna fokwa angang adu layang sathari haratuna manungda sangkya masung pokfam tokfam aduda ga laitaba matam aduda khuralakba angang adu furaga mafam adu thadoki anamangna haike Hostel Administrative Officer Avinash Rautna Puri District Nafi amasagos nabita hostel aduda admit tawki amasung nomaisin nabita masarafi phaibo pokhi haike nauna fokwa angang adu ki manungdagi amade infant jaundice na po aram kibadagi mahakpo ningthoga bagi nabita waramda layang sathana bagi tamak ICU da thangke Atau namak ICU atu dagi nauna fokwa angang atu mangkre ana minit taraki manungta hostel nursing da launa rake hostel atu na police da ai pawaka na mathangat ki amasung matai manau atu phaki ana police na haike high school gi football players in the ambush tawda bioi ama sikre lebak popon biki nungthin da US ki Pennsylvania state ki Philadelphia da leba high school apagi mafanda gunmen sin da school football players in the ambush da sathagi bada football player ama sikre amasung atai ahum asoka panangre namai kapagi dakdogadu Box bo askul gi mapanda local matamda nongthel pung mari makharum tapa matamda thoki bane madu sarang na bai yau kiba football match amagi matong dani haire Bharat Joro Jatra lusing lekhi ba Rahul Gandhi ga unabada Congress ba noksi jaba nopi masa ama themba ngamtana ka khre Congress party leba ka sigi state tara koina satkada ba Bharat Joro Jatra asida lusing leba party sigi lusing ba Rahul Gandhi bu ubada Congress party ba noksi jaba nopi masa ama ka hena harawa phangdo khiba ga loina Nuhai bagi pesin thakre political party azegalo singbasing na thamoi chokna kapki bada pimasa asibo thamjina daba khona bada awa boy ke Congress party kilo singba mo riba Srinivas BB na chat awaki video clipping amada party ki thawmi sing na satkipa Bharat Joro Jatra adu ubada haraw manduna da pimasa adu laimai da anjin chongkat ke mang ndok la duna Congress lo singba Rahul Gandhi ki manakta sensela ke thangna ba mikupta Congress po thamoi sena nongsi jaba nabi masa asina Rahul Gandhi da hinglaga puning nungsina makhul tong da kapki bani haire Nabi masa adu ki matau iek Rahul Gandhi na makal luinan areli adu da sarugya minasi ana momon nok tona thamjana wa hona khre Nabi masa adu Gandhi na konsen bir adu na magna kabri ba adu thamjana ba hona ke party ki lusing basina thagala ki pa atu ba video footage sampada Rahul Gandhi na momon nok la duna Nabi masa adu maring jomta thangatuna phaman ki bagi sakdam uba phang ke ngasi ki thawdo Congress party na sa tharki ba Bharat Joro Jatra ki taragani panchan ba mitane Jatra si ke lagi
Malappuram laiva Pandikat School dagi lamthara kebane. Aroibeda content sing asigi markuiba pau khara asiba pau damjariba. Manipur local news YouTube channel asidagi yang beriba punamak padaga jari. Channel asina dom da kana badi subscribe tawi business subscribe tawi ramaloinana. Like and share to busuka wigunuk namak po amagana thagajari.